Our health sector, health institution home for Manipur, 68 health institution higher district homes. Pura madu 24/7 we cover to. Aduna ne koi sigi ICU ane sigi doctors se phamma kanda ada ana adu tor kanda operation da holli khola li ngara ma naming long gi smai na koi operation ru ma pa da namme ga ne koi honari systematically koi infrastructure far from areas singa yo hunna bi yang kana honari Distribution Sector Scheme RDSS Highway Scheme ama sanction tawduna leide masina 40 kV 33 kV gi Manipur da lairiba system sing mapung fana fagat handuna pung kunmari mai piba ngamlagani matam amada Dimapur Silchar romdagi mai laktaba matamda awaba leirambado Stan Grid dagi haibadi Delhi UP natraga state ama hekta dagi mai lawba yaragani maram aduna Manipur da mai muningai oidre haina phongdokhe Manipur Teaching amadi non-teaching staff singna tha taraga humdagi tolop pithoktabagi mayokta school asagi gate mamangda wakan mifam ama phangkhre mifam aduda sarugyakibi oza Rajkumari Nilana haikibada tha taraga humdai faraba phawbada tolop pibidana thambase amuktangdi miyamda khangalage haiduna wakan mifam asi phamjabani staff singi marakta contract leiriba staff taraga taru ase yaudana school charaibasu yadaba hingbasu yadaba aduga makoigi tungi fiba mathong khangdana thambiba extension fawba tawbidaba sing asida pendaba phongdokhe oza singsu masagi mathau masak khangna honajarakpani aduga handaki class 10 amani 12 exam dasu chama pass tawduna mahairoi sing puthok charakpa oza singi honajaman amata khangbidabana Khangbidabra haina media ki khuthangda staff singi awaba sing asi khangbiyu haina school asigi chairman su oibiriba CM the pendaba phongdokhe Aikoi staff sing se more than 1 year 13 months sure pay phangdaba adu ngasi di akoi khang bangam dadana mayam se akoi gi chairman su oibiriba honorable chief minister da khutlonaraga amuktang di akoi gi awaba se khangbiyu staff mayam marak asida contract la jariba staff tara taruk makhoi yaudana school se chalai basu yadaba hing basu yadaba makhoi gi tungi phibam su mafam khangdana thambiba extension phawba tawbidaba akhoi yam pende oza sing asi 13 months sida masagi mathau masak khangna loina class amata disturb tawdana school gi administration amata kaihandana khutna jarabani handak khagi result ta 100% class 10 and 12 CBSE gi pass tawdana puthok charaiba school oza sing na khutna jaman ongtang akhoi gi awaba se khangbiyu haina ngasi di oza mayam khang bangamdre school asigi yam bhajaba building simaso muktang sanganaba class 11 gi section hoba nangnaba tawbina baina laiba asigi education minister na oibiriba school asi sigi phibam da leire haibase khanghanjaning dana ukhatcharakpani Saina Institute of Medical Sciences Sims Porompan Sinduna Technopol District ki More Block ki manung chan laiba maitei frumna khundaba kwatha khunjau amadi kwatha khunauda numit nini ki oiba changda yadraba chana thaknaba lemna yenthokpa amade lemna layingbagi thoram ama pangthokre thoram adu the Kanglaipak Rural Area Development Organization ki makhada chalaiba Sims ki chief advisor khoirom loya lakpagi lamjing makhada Sims ki managing director cum secretary Dr. S Kumar na lukchingba Dr. Mari nurses paramedic amadi atai miyoi kunipan saba kangbu amana pangthokibane Kwatha khunjau amadi kwatha khunaugi yumthong khudingda cheng hawai alu thum thauna chingba yenthokhe khun animakta lemna ana layingbagi thoramsu pangthokhibaga loinana hidak langthaksu lemna yenthokhe kwatha khunauda molfaigi khunja sing yauna punna miyoi kunthauga manga romna ana layingbada sarugyakhe kwatha khunjau dasu 20 Assam Rifle ki jawan sing yauna punna khunja chani romna layingkhe Sims ki managing director Dr. S Kumar na hai Manipur gi puwari da tana thanaba yaroi daba maitai singna khundaba chingi manung hanjinba mafam da lairiba kwatha khunjau amadi kwatha khunau ani gi miyamna thengnariba awat appa mayam asibo mari leinaba Manipur gi lengak amadi India gi lengak ki mit nakong yohanaba wakhal manaba Sims ki mahairoi sing punsinduna ngamjaba puthoknaduna achamba mating pangbagi thoram pasi pangthokpane Mahangna thoram asida pangthokpada 20 suba Assam Rifles ki kwatha post na leifam sinbiba amade angamba mating pangbirakpagi damak tawbimal khangba phongdokhe Dr. S Kumar na makha taraduna hai kwatha khunaudagi class 12 pass toraba medical tamningba mahairoi anida lemna Saina Institute of Medical Sciences Porompata mahik tamhangani haina su phongdokhe ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ
government akhoi support tok jabani haibdi government yo bongam da bam pham leidina haidigi hidak singje normal na ta khona antibiotic kumba kai mugi ana mem na ulo na hak tok na ba haidigi covid ke pandemic yo mathang ji hangal pa je sinama ka khoi kem je makha sa thajak pandemic ki matam de khoi free ambulance service tok ba haidigi yum da chala kana leng ba suma mayam tawre sigi makha ponam khoi chatha Kuatha Khunjau amadi Kuatha Khunau amasung manak nakpada leiriba molfai miyamgi mahut sinduna Kuatha Khunau village ke secretary Laishram Sanjoy Maitena lambi thong fattabana maram oiraga khul asida mamangda medical camp sing amata yokshilakte adubo handak sainagi kangbu asina lakpiduna medical camp tawbibagi damak thagatpa phongdokhi amadi chana thangnaba polam sing yanthokhlambagi damaksu nungai phongdokhi Manipur miyam da maru oina ana laying khudong chadabana mapung fana phangjadraba mafom singda ana laying gi maramda khangminana ba paikhalakpa thabak thoram singi manung chana ngasi so rims ki community medicine department na urban health training center gi saruk ama oina ngase health talk ki thoram ama Imphal West ki guigailong thangmaiban da pangthokre rims ki community medicine department gi HOD oiba mathakta rims ki din academic shu oiba brojen sing akoi jamgi meeting makhada pangthokkiba health talk asi health educator oiba mega chandra maiteng ne luchingduna pangthokpani department asigi PGTS Dr. Lucky Star amadi Dr. TH Rina na intern sing adu guide tokhibaga loinana health talk ki topic sing aduda neonatal jaundice breastfeeding adolescents health substance abuse amadi waste disposal intern sing na miyam da sandok na takhe loina na health talk ta saru gyaba lakhiba singduda Y Gambir Sana Singh lab technician na urine protein and sugar test amade blood group sing su test tawbikhe loina na health checkup su tawbaga loina na hidak langthak su free da pbk Mori da dengue case noma gi hengalakle ngarang su nauna dengue case taruk thengnaduna More town da dengue case humfuma tho yokre ngarang nauna thengnakiba dengue case taruk adu More hospital da leiba Chris diagnostics da test tawbada thengnakibani haide miyoi taruk adudi More haino mokhong leikai Jion Bank Nepali Basti Mission Bank Haichom Bank amadi Muslim Nagar dagini haide Technopal ki district malaria department ki meeting makha da case thengnariba mafam sing aduda special malaria unit More gi kangbu amana yingsinkre matang ista atem break mo logmina se UGC na approve Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba singna admission tawbiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akupa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro break ki matungda mayam mataram okchari makataba pau pizari kanglei panas na nisagi mayokta changsilakpa khongthang ni saruk ama oina haukiba July gi tang 16 ta Thawal District Council Lilong Local Council apunsinduna mayai kaba chinja ki mayokta akanba drive ama chatharakli loinana tongan ba lamdagi miyoi tera fagatuna treatment gi damak rehab ta thamke madugi maraktagi amadi mayumgi mina lawthokpa lakchage haibadagi yanaduna leiringai cherak asida asem naucha sing khuman awang leikai hairiba miyoi ase Thawal District Private Rehab Welfare Association gi miyoi singna thana hiba numitu yodringai da numidang pung mapanlom tabada private rehab center singi federation gi miyoi khara laklaga namthak tawduna miyoi asi lathoklamde masi kanglei panas ki chatna pathap ki wangmadani loinana social media WhatsApp group amadi kanglei panas na family gi consent yaudana rehab ta mi thamba asi yaning di haina rehab taraga mathoina soi tawduna che amasu chakhairakpa asi laibak thibani
loinana kanglai panasna changsilakpa khongjanggi amade leibang miyanggi mayoptani haina lawi hairaduna kanglai panasna di ichil inaugum lawi maram aduna samduk minanaba tanja amasu lawminasi haina phongdokhe amadi nisagi mayokta thabak tawriba luf amadi private rehab kharana atamnana singnaba haibasi achumba khongthang nate maram aduna chatliba chahi asige tang ahum fawbagi manungda kanglai panasna paw faroknaba ningsinglakli karigumba wafam asigi wangmada thabak tawrokpa tarabadi kanglai panas amadi leibak miyamna lawrakpa warep nasana sana lawjagadabani haina phongdokre hari bamiyo tara asigi manungda khakman awang lekai dagi asem ngawja kawba miyo yamasu yawo hari bamiyo yasi nung manungga paw phawladuna kokpa laknanaba haina dingai chairakta kawal side ta leiba rehab center kharagi miyo ching laknaga apunba private rehab center singi lupni haiba federation amagi ming sijinaduna lonna naronda hari bamiyo rotok piramde sigumba thawong asi kanglai panasgi chatna pataki wangmadani maramaduna Kawal side ta leiba rehab center krama thoiga ekoi kanglai panasgi miyo singa lakliba tang amma phawgi manungda lakpiduna ekoiga phaminaduna wakhil taminanaba anganjari loinana mathong huktaba thawong asi makha tana tawbidanabasu appeal tawjari Handak phongkhiba cabinet mifamda BDF singidamak lengakna hiram khara pass tawkhrabasu thagi honorarium hengatpagi wafam yawramdabana BDF dising tara sumna yangkhaina pendabagi gun down pen down strike changsinkhiba strike adu numit marini sujilakle adubu lengaki maikaidagi positive response amata laktabana district taraga turukta leiba BDF members singi apunba ihau ama lengaki mayokta changsinaba sem saba loire haina All Manipur BDF Welfare Association की Publicity Secretary MD Sirajudin phongdokre karigumba lengak association asiga faminaduna yanaba ama puraktragadi strike asidagi hena kanba khongjang changsilagani haina sumakatake All Manipur United Club Organization amukogi meeting makada Imphal East District United Club Organization amade North Imphal United Club and Maira Paibi Organization New Kamo Anina Kusamnaduna Social Development Club Laifam Kunau Makhalai Kaida anti-rabies ki hidak kapthokpagi thauram ama pangthokre hidak kapthokpa aduda hui chamaga yangkhai amadi haudong kunmuk anti-rabies kapthokhe thauram aduga mari leinana Laifam Kunau Makhalai Kai Social Development Club ke President in charge Makambam Tombina Hai hui haudong singdagi launa ganba laina kayadagi ngakthoknaba ngasigi thauram adu pangthokpani hidak kapthokpa aduda mateng pangbikhiba organization amadi veterinary department busu thagatpa phongtokhe Thauram aduga mari leinana Sagol Mang Veterinary Hospital ge veterinary officer Dr. Lakshmi Nahai hauziki matamda sanga loiriba miyoisingna loiriba sanga sing aduda narakadaba laina sing ado ngakthoknaba hidak matam chana kapthoktuna makhoidagi launarakpa yaba laina sing miyoibada changdanaba hotnaba mathau tai haikhe Ban Mahotsav Inglisingani Kunithoi Makada Chatharakpagi Saruk Ama Oina Thobal Forest Division gi meeting Makada Imphal East District ki Oksu Ningthemcha Khul Youth Club na Sinduna ngasi Oksu dagi Mafau Dam Lambi gi Nagyeta Uhei Panbe Yauna U Chara Kayamarum Thakre ngasi gi tree plantation program aduda DFO Thobal TS Lokendro Mayai Kaithel Bid Office ke Deputy Ranger L Dhananjoy Thobal Range ke ROS Samungo Thobal Range ke Deputy Ranger MD Aslam Yaripok Bid Office ke BOH Surendro amasung club ke members sing su saruyakhe ngasi aikhoina thariba u chara sing asi club ke members sing na checksina senaduna hinghanna bahona minase aikhoina tharamliba upal sing asi tungi mirol gidamakni maram aduna tongan tongan ba miyoi singna su mafam chaba yengduna u chara kaya marum thajinba matam yaure hairaduna ngasige honglakliba aing asagi khal asi u chara kaya tharaba matamdada kokhanba ngamgani haina DFO Thobal TS Lokendra na haikhe North East ke miyoi singbo hanthana yengliba asi thingnanaba Delhi Police na minute taraga manga sangba short film ama release tawkhre official amagi matung ina khongthang asi awang nongpok lamdamdagi lakpa miyoi singda tathi taoina tawba thingnabagi pandamda lokhatpani short film asi North East tagi lakpa miyoi singbu taramna okpa amade makhoibu inthokpagi wakhalon fahandanaba haiba hiramda yumfom oiraga puthokpani short film asi Tripura dagi housing na Delhi da leiba journalist Madhumita Chakraborty na ibani amadi film asida North East ke maming lairaba Olympian sanaroi kaya maru oina Mary Kom Mirabai Chanu amadi Lovelyna Borgohen na chingba sanaroi singi matang da su palle
Film asi Delhi Police na North East ki miyoi singi damak paikhalakliba thabak thoram singi matangda su uli. Delhi ki Deputy Commissioner of Police Suman Nalwana phongdokhibada Delhi Police asi atopa mafamdagi lakpa miyoi singsu yauriba adugumlaba force amani haibasi khanghanduna mathau tai haike. Maharashtra ki Governor B.S. Kosyari na Maharashtra dagi Gujarati amadi Rajasthani Singh tangthokrabadi Maharashtra da sel amata laihodabana India ki financial capital haina khangnariba Mumbai asisu khanglaroi haina phongdokhiba adubo Shiv Sena ki MP Sanjay Raut na yaningdaba phongdokre. Marathi amadi Gujarati Singh ki marakta lisangshina lairakliba yanadaba asida mai hoholiba amadi thawai yauna kanasu nomjariba Marathi Singhbu ikaiba piriba Maharashtra Governor gi warol adubu state asigi Chief Minister Eknath Shinde na yaningdaba utnaba gi apamba su phongdokhe. Sena gi MP Priyanka Chaturvedi na su ahing nungthil khaidana India gi mangjil thaba lamdam ama oinaba khonaduna kana su nomjariba lamdam asigi miyoi kayada ikaiba piriba asibo Governor na khudakta lale haijagadabani. Karigumba hairataba tarabadi fam asi mahaki makhutta ngakpigani mahutta amana sinnaba takshingani haina su tweet tawkhe. Union Health Ministry ki data gi matung ina India da haukiba pungkun mari asida puna COVID-19 positive oiba miyoi lising kun chamri sumni nipan thengna miyoi lising kun chamapan yangkai nipan na laina asagi fagat ki amadi miyoi nifuga mari na laikidre masiga tharaga hojik faubada laitet asina maram oiraga laikidaba migi masing puna lak manga lising kun taruk chahumga taran ganithoi oikibaga loinana Hauzik India da COVID na naduna leiba migi masing na lak ama lising nifuga humdoi chahumga marifu mari da fakhantarakre. Positivity rate na chada mga dasmik sino mga oike amasong fagat pagi chang na chada marifutara nipan dasmik mari nipan oike. Health Ministry gi matung ina hauzik faubada laina asagi ngakthok na ba laibak asida oina crore chaniga sumna ahum hena COVID vaccine kapthokre haide. Laichet is na laikidraba miyoi nifuga mari asi Maharashtra amari West Bengal dagi miyoi taruk Haryana amadi Karnataka dagi miyoi mari Gujarat Punjab amadi Uttar Pradesh dagi miyoi ahum Bihar Chhattisgarh Jammu Kashmir amadi Madhya Pradesh dagi miyoi ani amasong Chandigarh Delhi Goa Himachal Pradesh Kerala Odisha amadi Sikkim dagi miyoi amamni haide Aroibada maroiba pa umana pizare Ahing nungthil naidana kana honabadagi Manipur da maigi fibam yamna fagale haina Manipur ki Chief Minister N Brena phongdokre. Tha taraga hundoi ki tolop pithok pidaba mayokta Manipur Public School ki teaching amadi non teaching staff singna wakat khongjang changkre. China Institute of Medical Sciences na Kwatha Khunjau amadi Kwatha Khunau da numit ini ki oiba lem na layang bagi thora pangthokre. Amadi India da haukiba pungkun mari da nauna COVID-19 positive oiba miyoi lising kun chamri sumna nipan thengna kre miyoi nifuga mari na laikidre. Matang asta Pony TV ki nungthil gi pau pizza balushin jabaga loinena makha taba update ki damak Pony TV mi ing tadun lebiyo.